Ministry of Finance na State asida installment anirakta Special Assistance Oina Lupa Crore chamanga Kaithoknaba tonganba project Singi Lupa Crore chamanga gi ahenba fund amaga Kaithoknaba Warep Loukhre hairi hiram asigamari lenana Indian Express na pipa report amagi matung inna chahi ani gi mamangdagi horakiba irang asna maram oiraga state asigi sanmitlonda achauba safu ma pirakiba amadi revenue khongatpagi matangda achauba chaitheng ama fangkiba asigi yengnaga Lupa Crore chamanga gi senfam ase special assistance oina kaithoknaba hairiba senfam ase state asina mapungfana Sizinakre hairi Maraksida Finance Ministry na Special Assistance to State for Capital Investment Sachi Inglisingani kunmanga kuntaruke makada hosik faubada state asigi oina tonganba project Singi Lupa Crore chamanga gi ahenba fund Kaithoknaba Warep Loukhre state ki revenue mapungfana khongatpa ngamdaba sina state lengakna employee Singi tolop pensioner Singi pension amati atei liability Singi pithokadaba Lupa Crore chatruk romgi senfam pithokpa ngamdana leiribani Ministry na Special Assistance oina Kaithoknaba senthang asina pension gi senfam pithokpa security amati irang asigi chaitheng nangliba miyoi singi relief ki thaurang sing paikhatpada achauba mating oiragani haini Amaromda Taramanga Suba Finance Commission ke Makada local body singe grant ke Lupa Crore Chatruk Kunmapan ke senfam kumjai inglasingani kunmathoi kunni thoidike state asina claim tauba ngamdan leite masi kumjai inglasingani kundaki urban body amadi autonomous district council ke mikhal amadi kumjai inglasingani kunni thoidike panchayati raj institute singe mikhal pangthokidaba asina achobu maram amani haidi mamang chahida parliament phuthokiba union budget ke mangoinana north eastern state Singi gross budgetary support ki chadatara earmark tauriba asigi mathakta ahenba fund hapa PM Awas ki makada akhanaba project ama oina irang asna sokhalaba singi yum lising mangarom sabagi financial support pinaba amadi security ga mari leinaba chading singi damak ahenba senfam Kaithoknaba takshin basulai khrabani amaromda mamang chahida Manipuri gi hanagi chief minister nongthumam birena state asigi tax revenue da loss chatliba ase palladna special case oina state asida Lupa Crore lising anigi financial grant pibinaba center da haizakibani loinana kumja inglising ani kunumdoi gi October thada irang asna maram oiraga state asida thingnari basel thumge awaba asi kenglaga central texas ge Manipuri share ase tha ahum advance oina pibinabasu takshin kibani haina pawasna makhatari